Iramdam ipau YouTube channel ming tabiri bapunong putaram na okchari ngasi phongkhiba tongan ba pauche singdagi maru oibau khara pathokchari ahanba da maru oiba pau saknai rabi boxer MC Mary Komna ahanbagi mapuroi ba Khainakhibagi Maram Sengdorakle Manipurgi irang asi India government na sanabali lani haina MP Dr. Bimol akoijamna phongdokre January 12 koriba su group ki meeting na BJP ki MLA sing kobugi matam nongna lep ka dori lengak ama sembada kuki MLA sing yahuna ba Ministry of Home Affairs na su group ta akan ba pressure pire hairi Ministry of Home Affairs na Manipur da popular government ama thamna ba lambi ani thokna poram yat pa hokre amadi ramna greenland gi mioi amamam da dollar lakh amamam pi gi haikre aujik pau sandok na pijari namthak ki punsi amada hinglaga leram da haina Merikom na phongdokre Maming Lairabi boxer MC Mary Komna Ahanbagi Mapuroi ba Khainakhibagi Maram Piraduna Sanglaba Sahi Kundrom Namthaki Punsi Amada Hingduna Leiram Lehaina Phongdokre Tarulak Suba World Champion Oikibaga Loina Olympic Games the bronze medal Pangkrabi Mary Komna India Today Piba interview Amada social media amasung media reporting da mahakpo aran batahan bagi wafam kya phonglak padagi Ahanbagi Mapuroi ba Khainakhibagi Maram asi tangai fadana sengdok taba yadabadagi sengdorakpani Angang anigi mama oirabi masagi sahi nifum doi serubi Mary Komna haiki sahi kun hena onlar kom ga yumban minute laba matung da kumja lising ani kun ga homdoi dagi tokai lekhi kumja lising ani kun ga nitwigi Commonwealth Games mawoinana sangda asok pa yawbadagi tha khara phamung dagi hawat pangamdana lekhi matam du da namthaki punsi amada matam sangna hinglure haiba mek sengna khangbangam lakhi hairi Mapuroi bana mangonda karigumba amata khangalamba tawdana lanthum kyamarum banan thamlambaga loina inkolna chingba pumna mahaki mamingda onselamki Turachanpur gi mioi kharadagi puruba sel singdokta bamaramna masagi lam phawba miyamna namdana munki haina maran sikhi adubu online nadi Merikom gi wafam asi yumpham yawdabani haina sengdok aduna ngasi pawba mahakna mingondagi sel puruba laiti haiki January 12 koriba su group ki meeting na BJP gi MLA sing kawbagi matam nongna lep ka dawri Lengak ama sembada kuki MLA sing yahunaba Ministry of Home Affairs na su group ta akan ba pressure pire kuki jogi MLA sing civil society organization sing gi mihut sing lakliba January 12 da punna wa khanana ba suspension of operation su da yawriba lalawlop sin koriba mipam asida lorpo warep adugi matung ina BJP gi central leader sing na Guwahati da BJP gi MLA sing kawbugi matam naungna leblak pa yai haina thajaba paw aman hairi paw asina makha tana hai maitai amasung kuki ani gi marakta taisinaba yaroidaba mami ama leire hairambadu hojikti tapna komthoroktuna maitai gi civil society organization singna kuki pumna makpu yeknaba natti haina lokthokpa laikre handakta kokomina Imphal asi kuki jo sing akiba laitana changlakpa yare open oire haina haikre masigi matung tarakpada aramboi tengol gilusung puren korong amba khuman masamak nasu kuki jo furup ki mioi punma maitai sing yeknaba loina baknatte mapandagi kanglon kai na changlaklaga state asida lesinduna mising yamjada Manipurgi demography da chawna solakpa kangbu adu khaktani Makoi natana atai di changtok chakthim tawbada akaiba karisu laiti haina phongdokre kokomi amadi fox nasu kuki puna makpu yeknabani haina lokhidre adubu kuki furupki oinadi maitaisi asum yeknaba amadongna lawriba sito hannaba lotna amasung phongna Ministry of Home Affairs ni yamna kanna honari Pau asina makhatana hai maitaigi civil society organization puna makna aikhoi punna leiminagadabani haibu wafam phongdoklaga kuki jo council na karigidamakta wafam asi haidriba karigino haibasima Ministry of Home Affairs na suspension of operation tawnariba kangbuna karigi haidribano haiba pressure yamna kanna leiba maramna January 13 dagi mifam asi kuki jo singi oinadi yamna maru aiba mifam ama oigadori haiba mifam asida makoina Manipur da anawba lengak sembada yawroi haina warep lawraklagadi makoiga center ga marakta mari falak taba yai haibasi mangjangna cheksinwa haikre haina paw amana hairi center gi lusingba singna Manipur da house dissolve tawningi haiduna hekta mag yadabagi phimam ama mayoknari suspended animation haibasi constitution gi article 352 clause 1 gi makha da sahi amadagi hena thamba yade masigi sumatakta house dissolve tawbana traga makha sangthagi haiba targadi emergency lokthokpa tabani India gi security da singnaba lakpa yengnabana landarakpa Taloba singi kahen bathabak thorom singna maram erga emergency lokthokpa yai adubu hairiba phim asimakti Manipur da leite Manipurgi governor masamangna su state ki law and order aduki matik fagatle hairingai maraksida emergency lokthoklaga house komdangna muthatka doribano mayam asi yenglaga tungda central government na Manipur da popular government ama thamba pamle haibasi hanadagi hauna ingit perga leirabani Maram aduna kuki jo singna government semba yawbana traga yawdaba yengdana government amadi soidana leiraba yai hainari Manipur kai hello hairabadi mitaina big brother gi role lawam mathau tai haina waikam sana phongdokre
Manipur kaheloi hairabadi lamdam asida khunda minariba purup kudimak amaga nungsi chanana leiminaba changi amadi masida majority oiriba maitaina big brother gi role loba mathau tai haina singjamai kendra gi MLA yumnam khemchana phongdokhre MLA wai khemchana India gi ahanba oina traditional taekwondo da 5th dan black van phanglakpada mahak pu kendra asigi miyam singjamai chinga makha ibuda ulong lak balam pakta ngasi taramno okpagi thoramda MLA na mathaki wafam asi phongdokhibani MLA wai khamchana makha taraduna Manipur da santi porokna bohona banatna irang asige solution leiroi santi porokna bohona bada amaga changna bangamdana leiba asigi wari sanaraga sangdaina bagi mathau tai aikhoi gi marakta nungsina daba leiriba makhai aikhoi su kangpuk pilan bangamloi aduga kuki su tapak talak pangamloi bibam asida asumak leigani maram asina solution ama porokna ba aikhoi puna hona minase haiki maru aina lamdam asida khunda minariba purkudimak nungsi chanana leiminaraba matamda Manipur kanana su thugaiba ngamloi hai buafam thamki mahakna hai chahi ama muki mamangda santi purakpagi wa he audoklubaga madugi mayokta lawsilambagi thong chatharami adubu haujikti khara fare matam amada mahakna santi purakpanatana waroisil leiroi amadi kuki loina mukfataba natte hairubagi tamak aigonda lawsilakhiba leikhi adubu matamgi matung na haujikti santi khara makai lakpa hore hai buafam thamki mahakna makha taraduna singjamai miyamgi achumba mentality asileram dravadi mahak bot karam loi hak bot suleplam loi atai kendra gi oina di selna thong sarga bot lepna bagi wari tai adubu singjamai kendra gi oina di thabak tawam sakta bot pi bagi mentality asimak chokthok chaba phawi matam amada singjamai kendra gi mihut oiramba ai tompok kendra asigi fazana thabak torami asina maram oiraga mahakki macha tam tare lak bot kari bani haiwa fam thamladuna singjamai kendra gi miyamgi wakhalon asimak thagat ngai ni haiki amadi mahakna taekwondo masana asi sanaba horok matamda thengnarkhiba awanungai gi wari kya sumyam da pawdamki taramna okpagi thoram aduda North East Taekwondo Federation Nagaland gi president LA Assam Taekwondo Association gi hanagi general secretary Raj Kakati amadi singjamai kendra gi ima ibet ahallaman harosin sarugya khi Kashmirbu Machet Tana Thugaiba Yaokhiba officer bu Manipur gi LEINGAK PAIHANDUNA THAMLIBASI MIYAMNA CHEKSINBA MATHOU TAI haina MP BIMOLna phongdokhre Manipur gi irang da India government jawi thokliba irang asi makhoina sanaba lilani haiba simyam nampurna khangminaba mathau tai Kashmirbu Machet Tana Thugaiba Yaokhiba officer bu Manipur gi LEINGAK PAIHANDUNA THAMLIBA simyamna cheksinba mathau tai haina Lok Sabha gi MP Dr. Angomcha Bimol akoijamna phongdokhre ngasi Imphal gi Sagolban ingudam leikaida Sagolban block Mahila Congress committee na pangthokhiba Nongmei gi oiba political conference ta wafam asi phongdokhibani Women participation in politics haiba hiramda pangthokhiba mifam aduda Dr. Bimolna makha taraduna hai Manipur da thokliba irang asida miyamna kukida loina taisinna leibagi mahutta masing yamlaba central security force sing leina matau karamna nongmai kapsilakliba no haiba sihangma mathau tai India LEINGAK na state asida law chalaibagi mahutta makoigi aningba apamba thabak oina pangthoktuna leire haina maran siraduna Kashmirbu Machet Tana Thugaiba Yaokhiba officer bu Manipur gi LEINGAK PAIHANDUNA THAMLIBASI miyamna cheksinba mathau tai haina phongdoki loinana India gi achoba state singi miyoi singna center gi lusingba oiriba asigumna Manipur macha su center gi lusingba oiduna asoiba sing chumthokna bahona ba changi haina sumhangna makha tana phongdoki ngasigi thoram aduda saruk yakhiba sagolman esigi hanagi MLA Dr. KS Lokena su BJP gi LEINGAK na Manipur da hojik oheliba phibam asida pendaba amadi nungaitaba phongdoki loinana asoiba sing asi samdoktuna awanba Manipur ama poraknaba miyam punna honamanase haina appeal tawki thoram aduda Congress ke MLA K Ranjit TS Lokesor party asigi lusingba sing ahlaman amadi naharul kya su saruk yakhi hairi IED attack thingnanaba Amit Shah na national IED data system launch tawkhre Laibak sinba thungna March thadagi drug muthatnanaba chahi ohum chupna akanba khongjang haurgani Improvised explosive device IED na pirakpa chaithing ngakthoknabagi pandamda Union Home Minister Amit Shah na national IED data management system launch tawkhre National Security Guard NSG na semgatpa system asigi matengna India ki tongan mafam da terrorist na IED sinaduna attack chatharak pathingnabagi tharang lokhet kadawri hojik phawbagi oina IED pokhaikibaga mari leinaba report sing tongan ba state police unit amasung central agency singi makhutta choina leiri anoba platform asina information punamak mapung phana phanganbaga loinana IED pokhaikraba matung da lokhotpa yaba thobuk tharom sing mapung phana paikhatpa ngamlagani terrorist singna IED sinaduna attack chatharakpagi matangda tongan ba investigating agency sing state anti-terrorist squad amadi federal agency singa kusamnaduna thabak tawminaba khudong saragani Union Home Minister Amit Shah na sahi asigi March kuntra mathoidagi horaga sahi ohum sumna lebaki mafam punamakta drug lana sinabagi thawng muthatnaba campaign chathaba horagani haina lokthokre
New Delhi da pangthokpa Narco Coordination Center gi mapan suba Apex 11 meeting da mahakna wafam asi phongdokkibani. Amit Shah na hai tungi mirol kannabagi pandamda LEINGAK ki department khodimak na hiram asigi matangda mapung phaba roadmap ama semduna mayai kaba drug sinabagi thong mapung phana thingnaba thorang lokhalagani. Akhanaba thorang asiga mari leina Union Home Minister na kumjali sing aniga kummapan phaba mathau taba thabak thoram sing paikhan anaba Central amadi State Department khodimak ta khangan khre hairi. Akhatana hai mayai kaba drug ki wafam asi chamchamna law and order gi oiba problem ohen batana narco terrorism ga mari leina ba maramna sahi ahum gi man dalaiba ki mafam punamakta mayai kaba drug sinaba thingnabagi thorang lokhalakadabani hairi. Mamang sahi ki November phawbada ekar lising ni phu pak chawba mafam da tharamba popi pambi mang tahan khre haina phongdokhi.